Good morning. Ngasi nomaijing numit ko nomaijing numit ki card ki message email se nomaijing numit aham bada number se 156 lere aduga color da na pink color gumba dumai na bi bai ko aduga chak thong matam da na ina haina ko hadi kai no ko gi chini anga bu gumba dumai na khatang happy bai ko adu duma yare adu messages loina han bangam de ko mayam waro bi no ko amuka soi hajage ko hadi pot ki oina haraga di pot ki mayek sing na dukan gi number phajana hapado aingonda hangapado ai tasingna message hanba ngamde aduduna haidi ko message ki damakta leina ko haidi adu ada aina tawrakpada khatang nuai tawa yar ko haidi phone chin kaini khut ta phone ama paire na pangi da irakpado irakanu ko dumaini ibirakanu ko haidi dukan gi number phajana make sure happy dum tawrai khuding gi loina paibani ko dukan gi number the personal number da tawraga leina ko haidi dumaina tawrakpado di khatang nuai te ko aduduna haidi already loina ma haidi location de gari de garade loina share tawre ko khumba yabati khari khumme ko haidi pot yon ba khatangi wasu na tabida haidi any queries kumba kai kumba haidi manifestation gi matang do oiro na traga sima to da isi haitre khotre haira gadi phajana di takpane ma sai haidi adu do na hai tare sida leina ko mayam su waro bigano aingonda su khatang hai tare ko haidi 24 hours haidi 24/7 available oyo haidi ai su miyoi bane ko haidi yum mama kari ma leiri bane na haidi loina ma customer care gi type ta haidi nonga me dum mita bu message hal layo phone file layo haidi adudi ai su ngam de ko adu na khatang understand to mina se ko haidi opposite person gi magi su problems leiram bayai ama tawram bayai hena maina khanbiraga ko adu sidagi card hum khatang lotho se ko adu timing of house happy ding se ko ngasi goina ado sida card number 1 lere card number 2 aduga card number 3 ko first card second card third card ha bai se khansra ani shuba khansra draga ahum shuba khansra ma khanminar se ko sidagi ko first card khan bangai yeng se ko adi first card ta lai se sidang sida lai se katang khara keno tawre ko ngasi goina silai se ko hadi keno masum khallaga nuai ta leibodo aina thabain khang to matam da hadi oidaba ko taba sum adumaina yam jalakpagi oina hai tare hojik se katang interest han bani khang de na traga disappointed obani khang de disappointed ob hadi aina khalli do oira yu do haidi mana draga di khara thawai nuai te na ko adum bagi da dumaina khara leiri ko sida leisa ado sida nuai triba pot na traga leina ko hadi nuai taba incident gumba thokiba khot ke ba leraga so adugi pot to let go to hol hai ko sida hadi khallaga leitaba adugi pot ma hadi khallaga leitaba hadi just let go aingonda kana draba aingonda keno to ba pot ta hadi let go to hol na haina aha bala ko sida fot laiba first card sigi message se aduga number 2 ko number 2 sina amuk leina ko stress kumba khatang leigani ko hadi wakhan nuai tabani khangde amani khangde sida su lein ko stress kumba kai kumba khatang leiba ko pa dumaina su oi adubu khara dadi sumaina lei ko hadi kai hai kan da hadi nadana ba hasina ko wakhan kari kra se yam ka haina khanjan gano hadi wakhan nuai tabani khangde amani khangde ko yamna overthinking gumba kai gumba to bida ba ko silai se ko aduga last card yenga se ko last card se yamna positive oina lai ko hadi ngasi gi oina hadi tawruba chatluba thabai khangda yamna positive oiba positivity lots of positive energies ne bse lai se ko aduna hadi card ahum gi message se ko ani ma khatang kaino oire ko neutral oi kari oina oire ko aduga ahum subasina hadi positive oire ka ha bisna let go to hola ta sena hara kanda ina khali ba poto kana draina khala ko hadi kano tawra hadi phata ba khan boi tar ani shuba na mu hai aina han ba ya de ko ai agi ba tham ba ya de ko isada tension stress ko bale hen ba ya de ko hena dumaina khan bi ba ko sisena ko yi card ki message le ko timing of house pe ding yeminar se ko ma'am timing sine ayuk ki pung 3 minute 13 dena 13 minute 35 faw leire adagi pung ama dagina ko pung ama dagina ani ga minute fum do faw leire adagi 3 minute 9 dagina pung 10 minute ama faw leire ko aduga nungdang ahingina 12 minute 13 dena pung ama ga minute 50 do faw leire ko aduga ama na pung 3 minute 13 dena pung 3 minute 18 faw leire ko sisina khoi gi nongalam dai gini ko sida leire khoi gi ngasi gi na daily card message plus timing of haba aduga tun sunday se khoi na to kai to ya ga dage habado adugi matang da thank you